Tom TV na akhanana lokhatcharakpa adomgi khonjelgi khuthangda miyamdagi tongan-tonganba wafam kaya fongdoknarakpa leptri karam-karamba miyoisingna karamba wafamsing thamlaklibage haibadu miyam puna amuktang taminasi. COVID-19 na malem asida awabna kham thenglaba tanja asida miram chachatraba miyoi kharana chana thangna polam singda khongni nabagi video semlaga social media da thangalakpa si yamna laibak thiningai ni laibak miyam asibu makhoi gi khongul uphuloina urabra hairi binjak singa sibu kanana saga doribno ekhoi gi ichilinaw nupi engang ahal laman singna saga doribni miyoi ba khunai asina saga doribni asimu khongnet khongjum se charaga karamba wakhal loksingna sakhot kadagi mayangi khongnet khongjum thakpa loidringai tanja asida nungsiraba ichalsing asina asigumba mawong chadraba minai gi thawung ama chatharakpasi yamna laibak thiningai ni makhoina lebaki damakta kari afaba wakhal khalamgadagi laibak miyam sibu kari oina uragi thawung asigi damak matik chaba chairak pijahanningi asigumba thawung asi thoktanaba laibak miyamda apilama tawjage aikhoi khudingmak afaba thabak amamtang oirabasu tawsi afaba makhalgi lambi thong semgatsi minister singna drug tablet lalonba lepsi afaba makhalgi oja singna afaba makhalgi mahiroi sing puthoksi afaba chinjak chasi aduga afaba wakal khansi aikhoi khudingmak leibaki thawgai amam pusi ipa leibakna jai phare Laiba Mantri Mandron MLA amasung aikoigi tengbang oina chongthokpibasingna phangpham thokpa tangai phadaba ching kharagi damakta isai khudong chaba lawnangai hotnariba kanagumba khara miyoidi pukchaki damakta awaba imungda punari corona na hatringai da pukchaki landa sibana halakadori mari lainaba authority singna makhoibu bahapta hanbiba amasung miyamgi mapung phana haksingbu panghanba aduga lairiba aikoigi iramdam asida miyam punamakta karigumba paujelam khaktang pijari madudi ekoi lockdown na maram oraga yumdagi thoktaba haibasina ekoi khwaidi cheksanba achauba hidak amani masibu mapung phana ngakna chatminasi haibaki paujel asi agi maikei thamjari